ngasisu mahausagun mayamgidamak nungairaba punga wari ama puduna lakjari. Wari asigi mamingna senglaba laija iri. Wari asibu khut thabirakpi sana sagolsen. Wari asi wakhalgi taibangna sagatuna ijabani. Mathai thaina mamangaigi warini. Mahausagi wayelgi matung inna layamna nongdol thakta leiba taki. Taibang miyoibasingna malem leimaida leifam semja sajaduna leiba taki. Matamgi matung inna matau sanaramba taibang mi amadi khoyum laigi marakta laknaba haibado oirakkiduna taibang miyoibana khoyum lai kanabu mamitta uba phanglakide. Asumna asum laknakiduna taibang miyoibasu masagi mathauda pukning changki. Khoyum layamsu nongdol thaktagi atiyagi phirup hangdoktuna kumma yengba natana mateng pangba ngamlamde. Thauna lingjen khaba tauge khankhiba thabakta taudana toktaba maching mason naiba nupa amani. Adubu mathamoidi laije irol nungum taru taruni. Minungsina thamba lainagum yomliba misakni. Magi haibabu mangonda singnabadi yadi. Singbu singnaraklabadi mana ngamdri phawba tokte. Nongma thaunana thangnaba lamlenda koithorai. Matau langa loinana. Lambida chatna lanna itaw. Aikhoigi punsise yadreda. Thaunana kaidorageni itaw. Asum haina ngakna landa hanglami. Lan mathwaidu haifet nungaitana luktarai. Pamubi thawai oibi isanau aigi thamoi hubi kaido karamba numitano phangadaba. Phangdana toktoiraba. Pakhang punsise asum loidoiraba. Wahai adu tabada thaunadu landa haifet pisum namadu thekatlaga. O adugi oire ngasaidagi mathi phongiba murum saurise. Lanna natradi aigi taloi oigadabado pamlibani. Phangdana sum pakhang punsi phamtholda leidoraba male. Thaunana o yare adaida lepo. Khanghaudana ima thaunadu leimaida maning haifet hallaga tusalli. Haifet saurapna thina chaigena phuk hogwatli. Maching mason phattaba matawni khangmana lansu khamdokena changlai. Thaunana haifet naksilakpada nuja ama makhongdu soklaga tusillaga leirami. Chenglau phajana uba phamdabagi thauna kharaga naksillaga yengi. Nuzagi chenglau adu phajana urabada thauna mamit kupkani kawba makhai leptuna leirami. Nuzani nuza lairimbigum ningthirabi maithongduda taraiba joijainarabi samlang. Malangi sahumna haina humna tantha naiba surda jagoi sabagum. Koikaknarabi samlangdugi marumda yekliba saji mitagumla mityengni. Tanganglabi chinbalni thambalgi lainana kaidoruni. Ingna lemna changkholi yengbagi penba naidabi saithabatana watlagadabi tumpok sanagi naitom yaujabi sananuni sananu. Sananuna leimaidagi nongthakta yenglakpada thaunana utubigum leptuna leiramba adu urami. Khanghauda phat haugatke tawi. Ngamdabagi amuk tusilli. Thauna wakhal phat lai. Sananugi manakta changchillaga sokpra ichan. Sananu peri tauraga khongda khitang hubatkre. Tu hairaga makhut masaduna asokpaduda thillaga taglai. Lansu makhoigi manakta changlai. Lanna kaidore itaw. Thaunada pakhatna hanglai. Thaunana makhongse khara so amale. Lanna kamain tawni adudi. Kamaina tawrino sina. Hairaga sananugi asokpaduda thenge tawi. Thaunana langi makhutu sat pharaga chingthoklaga purai. Aduga kainu ngawrabo thenge tawritubo. Nupine ase nangbu ngawrabo. Lanna so isidi asi kamain thengoidoino. Thaunana madu yade ko itaw. Amukta wakhal taw laisabine ase. Lanna laisabi oiraga kaidorage hairamaga phat ningsinglai. Ningthaugi wayeldu laimasingda chandribi nuza amatada nuzagi masagi ayaba yaudana tamba amatana thengba sokpa yaroi. Karigumba ningthaugi wayel asi ngaktrabadi angang olhangani khangjauhe. Thauna langi lengjumda pairaga oi nupa kaidorage. Lan wakhal khanglaklai. Hus soiramnida ai angang olamnida.
ꯑꯗꯨ ꯍꯥꯏꯔꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯁꯅꯥꯅꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯆꯦꯞꯊ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯇꯝꯕ ꯑꯅꯤꯁꯤꯅ ꯑꯩꯒꯤ ꯑꯁꯣꯛꯄꯁꯦ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯗ ꯑꯃꯨꯛ ꯎꯇꯨꯕꯤꯒꯨꯝ ꯆꯞ ꯂꯦꯞꯄꯤꯁꯤꯕꯣ ꯃꯀꯣꯛꯀ ꯌꯥꯗ꯭ꯔꯖꯥꯠꯂꯣ ꯑꯅꯤꯁꯤꯕꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯊꯧꯅꯥꯗꯣ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯁꯅꯥꯅꯨꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯁꯣꯛꯄꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯂꯟꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯣꯟꯕ ꯉꯝꯈꯤꯔꯣꯏ ꯑꯩ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯧꯅꯥꯗꯣ ꯅꯣꯛꯃꯤ ꯑꯉꯥꯡꯁꯨ ꯑꯣꯟꯅꯤꯡꯗ꯭ꯔꯤꯕꯣꯔꯦ? ꯂꯟꯅ ꯀꯅꯥꯅ ꯑꯣꯟꯅꯤꯡꯗꯣꯏꯅꯣ ꯑꯗꯨꯕꯣ ꯑꯩ ꯄꯥꯈꯪ ꯄꯨꯟꯁꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯀꯣ꯫ ꯊꯧꯅꯥꯅ ꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯂꯟꯅ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯑꯩ ꯅꯇꯨꯡꯗ ꯏꯟꯅꯔꯛꯀꯦꯕ꯫ ꯊꯧꯅꯥꯅ ꯅꯤꯄꯥ ꯃꯆꯥ ꯃꯥꯟꯗꯦꯗ ꯅꯪ ꯑꯃ꯫ ꯂꯟꯅ ꯌꯥꯔꯦ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯅꯥꯅ ꯃꯥꯡ ꯊꯥꯔꯤ꯫ ꯂꯟꯅ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄꯒ ꯁꯅꯥꯅꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯏꯕꯨꯡ ꯁꯛꯂꯕ ꯑꯅꯤ꯫ ꯀꯣꯀꯤꯜꯒꯨꯝ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯅꯥꯒꯤ ꯇꯝꯕꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯉꯝꯗꯧꯔꯤꯕꯅꯣ? ꯊꯧꯅꯥꯅ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯈꯪꯗ꯭ꯔꯤ ꯏꯆꯟꯒꯨꯝꯂꯕꯤ ꯀꯧꯔꯒꯦ ꯅꯪꯕꯨ꯫ ꯑꯗꯣ ꯅꯪꯒꯤ ꯅꯇꯦꯡ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯑꯌꯥꯕꯗꯤ ꯆꯪꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤꯗꯣ ꯑꯗꯨꯅ ꯇꯔꯥꯏ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯗꯦꯗꯣ꯫ ꯁꯅꯥꯅꯨ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯕꯨꯡ ꯒꯨꯝꯂꯕ ꯅꯨꯖꯥ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ? ꯑꯃꯨꯛꯇꯗꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯂꯝꯕꯤꯁꯦ ꯀꯅꯥꯁꯨ ꯆꯠꯇꯦ ꯈꯣꯡꯁꯤꯁꯨ ꯁꯣꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯖꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯀꯜꯂꯨ ꯍꯥꯏꯕꯁꯨ ꯍꯦꯛ ꯌꯥꯗꯦꯗꯣ꯫ ꯊꯧꯅꯥꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯆꯤꯡꯈꯠꯄꯤꯔꯛꯏ꯫ ꯃꯈꯣꯡꯗꯣ ꯁꯣꯛꯄꯒꯤ ꯁꯅꯥꯅꯨ ꯂꯩꯃꯥꯏꯗꯒꯤ ꯂꯦꯞꯈꯠꯄ ꯐꯥꯎꯕ ꯐꯖꯅ ꯉꯝꯂꯝꯗꯦ꯫ ꯇꯨꯊꯒꯦ ꯇꯧꯏ ꯑꯃꯨꯛꯁꯨ ꯑꯗꯨꯗ ꯊꯧꯅꯥꯅ ꯃꯈꯨꯠꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯄꯥꯏꯔꯝꯃꯤ꯫ ꯍꯥꯏꯐꯦꯠꯇꯤ ꯃꯤꯠꯆꯥꯅꯩ ꯑꯅꯤ ꯑꯗꯨ ꯋꯥ ꯉꯥꯡꯅꯗ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯂꯟꯅ ꯆꯪꯁꯤꯜꯂꯛꯑꯒ ꯈꯧꯗꯦꯝꯃꯤ꯫ ꯑꯍꯝ꯫ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯊꯧꯅꯥꯅ ꯂꯟꯗ ꯌꯦꯡꯂꯒ ꯏꯇꯥꯎ ꯃꯈꯣꯡꯁꯦ ꯁꯣꯛꯑꯕꯅꯤꯅ ꯃꯇꯣꯝꯇ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯗꯦꯀꯣ ꯐꯠ ꯈꯨꯝꯂꯛꯏ ꯂꯟꯁꯨ꯫ ꯑꯁꯨꯝꯅ ꯊꯧꯅꯥꯅ ꯁꯅꯥꯅꯨꯕꯨ ꯂꯦꯡꯒꯣꯟꯗꯨꯅ ꯁꯅꯥꯅꯨꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯄꯥꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯁꯅꯥꯗꯤ ꯆꯠꯊꯣꯛꯈꯤꯕꯅ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯂꯩꯃꯗꯤ ꯁꯨꯃꯥꯡꯗ ꯃꯣꯔꯣꯛ ꯐꯧꯗꯨꯅ ꯊꯝꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯁꯅꯥꯅꯨꯕꯨ ꯄꯨꯔꯛꯏꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯁꯅꯥꯅꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥꯅꯨꯅ ꯏꯃꯥ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯎꯍꯩ ꯍꯦꯛꯀꯦꯅ ꯀꯥꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯗꯕꯒꯤ ꯅꯥꯟꯊꯔꯛꯄꯗ ꯏꯕꯨꯡꯒꯨꯝꯂꯕꯁꯤꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯤꯕ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯂꯩꯃ ꯇꯧꯅꯤꯅꯦ ꯅꯪꯅ ꯍꯩ ꯄꯥꯝꯕꯁꯤꯗꯤꯀꯣ ꯀꯩꯗ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯒ ꯊꯧꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯐꯔꯦ ꯅꯣꯏꯅ ꯄꯨꯕꯤꯔꯛꯏꯁꯦ ꯁꯦ ꯏꯃꯥ ꯄꯨꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯅꯨ ꯀꯣꯜꯂꯤꯕ ꯊꯧꯅꯥꯒꯤ ꯂꯦꯡꯖꯨꯝꯗꯨ ꯊꯥꯗꯣꯛꯍꯜꯂꯒ ꯂꯩꯃꯒꯤ ꯂꯦꯡꯖꯨꯝꯗ ꯑꯃꯨꯛ ꯀꯣꯜꯍꯜꯂꯤ꯫ ꯊꯧꯅꯥꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯑꯗꯨꯒꯤꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯂꯩꯃꯅ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩꯗꯤ ꯃꯥꯟꯗꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯊꯧꯅꯥꯅ ꯏꯃꯥ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯂꯩꯃꯅ ꯑꯣ ꯃꯥꯟꯗꯦ ꯈꯜꯂꯦꯕ ꯑꯩꯅ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯈꯪꯍꯧꯗꯅ ꯂꯟꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯅ ꯀꯔꯤꯃꯠꯇꯁꯨ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯆꯥꯁꯤꯡꯁꯦ꯫ ꯊꯧꯅꯥꯅ ꯌꯥꯔꯅꯤꯗ ꯏꯃꯥ ꯆꯥꯗ꯭ꯔꯕꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯃꯅ ꯍꯣꯏ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯁꯅꯥꯅꯨꯗ ꯍꯥꯏꯐꯦꯠ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯒ ꯂꯟꯒ ꯍꯜꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯅꯨꯖꯥ ꯅꯪꯕꯨ ꯑꯃꯨꯛ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯤꯇ ꯊꯦꯡꯅꯕꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯊꯤꯜꯁꯦ? ꯀꯔꯤ ꯃꯇꯧꯅꯣ ꯄꯥꯏꯃ ꯏꯂꯥꯡ ꯂꯥꯡꯉꯤꯗ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯏꯟ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯊꯧꯅꯥꯁꯨ ꯃꯇꯥꯎ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦꯗꯣ ꯄꯥꯈꯪ ꯊꯃꯣꯏ ꯍꯨꯈꯤꯕꯤ ꯂꯩꯔꯥꯡ ꯃꯥꯗꯣ꯫ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯌꯦꯡꯅꯩꯗꯣ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ꯫
ꯇꯔꯛ ꯇꯔꯛ ꯃꯤꯠꯌꯦꯡ ꯁꯥꯟꯈꯤꯕꯗ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯅꯩꯗꯣ ꯃꯇꯧꯗꯣ ꯎꯔꯒ ꯃꯇꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯂꯛꯅꯔꯛꯏꯗꯣ ꯂꯣꯟꯅ ꯂꯣꯟꯅ ꯃꯤꯆꯥꯟꯅꯔꯦꯗꯣ ꯄꯥꯏꯃ ꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯉꯣꯜꯂꯦꯗꯣ ꯊꯃꯣꯏ ꯊꯃꯣꯏꯗꯤ ꯎꯅꯔꯤꯗꯣ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯁꯦ ꯅꯨꯡꯁꯤ ꯄꯥꯈꯣꯡ ꯆꯟꯅꯔꯤꯗꯣ ꯃꯤꯠꯌꯦꯡꯅ ꯈꯪꯖꯔꯦꯗꯣ ꯎꯖꯔꯦꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥ ꯍꯣꯏ ꯌꯥ ꯑꯅꯤꯗꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦꯗꯣ ꯂꯩꯃꯥꯏꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯨꯞꯊꯅꯈꯤꯗꯣ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯅꯥꯒ ꯁꯅꯥꯅꯨꯒꯗꯣ ꯁꯥꯕꯤ ꯁꯥꯅꯧ ꯑꯣꯏꯈ꯭ꯔꯦꯗꯣ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯆꯦꯠꯈ꯭ꯔꯦꯗꯣ ꯊꯃꯣꯏ ꯊꯃꯣꯏ ꯌꯥꯅꯈ꯭ꯔꯦꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯊꯛꯇꯒꯤ ꯈꯣꯏꯌꯨꯝꯂꯥꯏ ꯊꯪꯂꯦꯟꯁꯨ ꯃꯥꯂꯦꯝ ꯂꯩꯀꯣꯜ ꯅꯨꯡꯁꯦ ꯀꯔꯝ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯈꯤ ꯃꯥꯒꯤ ꯈꯣꯡꯆꯠꯇ ꯁꯅꯥꯅꯨ ꯃꯇꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯗꯨ ꯊꯦꯡꯅꯔꯨꯔꯦ ꯁꯅꯥꯅꯨꯒꯤ ꯏꯪꯅ ꯅꯤꯡꯊꯤꯖꯔꯕꯤ ꯆꯦꯡꯂꯧꯗꯣ ꯎꯔꯨꯕꯗ ꯊꯪꯂꯦꯟ ꯃꯥꯁꯨ ꯍꯦꯛꯇꯃꯛ ꯉꯥꯎꯈꯤꯗꯣ ꯇꯥꯏꯕꯪꯃꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯪꯈꯣꯟꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯃꯃꯣꯝꯕꯨ ꯑꯣꯏꯔꯤꯒꯕ ꯑꯁꯨꯛ ꯏꯪꯅ ꯅꯤꯡꯊꯤꯖꯕꯤ ꯅꯨꯖꯥꯁꯤꯕꯨ ꯈꯣꯌꯨꯝꯃꯩꯒꯤ ꯄꯥꯏꯃ ꯅꯨꯡꯉꯣꯜꯂꯤꯗ ꯃꯇꯣꯝꯇ ꯈꯟꯖꯩ ꯁꯅꯥꯅꯨꯗꯤ ꯈꯣꯌꯨꯝ ꯊꯪꯂꯦꯟꯗꯣ ꯇꯝꯕ ꯀꯅꯥ ꯃꯥꯟꯗꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯏꯀꯣꯏ ꯀꯣꯏ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ ꯃꯁꯥꯗ ꯃꯇꯥꯡ ꯑꯗꯨꯗ ꯊꯪꯂꯦꯟꯁꯨ ꯃꯅꯥꯛ ꯍꯦꯛ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯔꯦꯗꯣ ꯑꯗꯨꯒ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯂꯥꯏꯖꯗꯣ ꯈꯨꯖꯣꯛ ꯑꯃꯠꯇ ꯂꯧꯖꯍꯧꯒꯦ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯅ ꯁꯅꯥꯅꯨ ꯍꯥꯏꯐꯦꯠ ꯀꯔꯤꯝ ꯀꯊꯥꯏꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯧꯕꯤꯅꯨ ꯇꯝꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯇꯥꯛꯆꯔꯣꯏ ꯏꯁꯤꯡ ꯈꯨꯖꯣꯛꯁꯨ ꯂꯥꯟꯊꯣꯛꯆꯔꯣꯏ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯂꯩꯖꯔꯦꯗꯣ ꯈꯣꯡꯐꯝ ꯑꯅꯤ ꯁꯨꯒꯦ ꯈꯟꯖꯗ꯭ꯔꯦꯗꯣ ꯃꯥꯟꯖ ꯃꯍꯥꯛꯅ ꯎꯈ꯭ꯔꯒ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯈꯤꯅꯤ ꯆꯠꯆꯔꯒꯦꯗꯣ ꯏꯇꯥꯂꯛꯇꯒꯤ ꯑꯣꯏꯅ ꯊꯛꯄꯤꯔꯣ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯂꯤꯕꯗꯣ ꯃꯨꯠꯄꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯁꯅꯥꯅꯨ ꯂꯥꯛꯂꯝꯃꯤ ꯃꯇꯥ ꯃꯌꯥꯝꯅ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯪꯂꯦꯟꯗ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯊꯪꯂꯦꯟꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯐꯩ ꯅꯨꯖꯥ ꯊꯃꯣꯏ ꯑꯗꯨ ꯀꯟꯕ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯣꯌꯨꯝ ꯑꯩꯒꯤ ꯃꯤꯡꯂꯦꯟ ꯍꯣꯡꯒꯦꯗ ꯍꯦ ꯁꯔꯤ ꯋꯥꯁꯛ ꯁꯛꯈ꯭ꯔꯦꯗꯣ ꯁꯣꯝꯗꯅ ꯊꯧꯅꯥ ꯁꯅꯥꯅꯨ ꯎꯗ ꯂꯩ ꯉꯝꯗ꯭ꯔꯦꯗꯣ ꯅꯨꯡꯇꯤꯒꯤ ꯎꯔ ꯐꯥꯎꯕ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯗꯣ ꯅꯣꯡꯃ ꯃꯕꯥꯅꯤ ꯎꯅꯔꯝꯃꯤ ꯃꯗꯨꯗ ꯊꯧꯅꯥꯅ ꯉꯁꯤꯗꯤ ꯅꯨꯖꯥ ꯑꯣꯏꯕꯤꯒꯤ ꯅꯐꯝꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯌꯥꯕꯤꯒꯗ꯭ꯔꯥ ꯁꯅꯥꯅꯨꯅ ꯄꯥꯈꯪ ꯌꯥꯋꯥꯇꯕꯨ ꯉꯥꯏꯖꯔꯤꯕꯤ ꯅꯨꯖꯥꯅꯤ ꯀꯩ ꯌꯥꯋꯥꯅꯣ ꯇꯥꯛꯄꯤꯌꯨꯗꯣ ꯊꯧꯅꯥꯅ ꯅꯨꯖꯥ ꯅꯪꯕꯨ ꯎꯔꯤꯈꯩꯁꯨ ꯄꯦꯟꯗ꯭ꯔꯦ ꯌꯦꯡꯗꯨꯅꯇꯁꯨ ꯂꯩꯅꯤꯡꯉꯤ ꯊꯃꯣꯏꯁꯤꯁꯨ ꯃꯤꯄꯥꯏꯔꯛꯂꯦꯗꯣ ꯇꯝꯕ ꯀꯅꯥꯅ ꯍꯨꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯪꯅ ꯆꯪꯈꯣꯟꯕꯤ ꯆꯦꯡꯂꯧꯗꯣ ꯑꯗꯨꯅ ꯂꯩ ꯃꯃꯤꯡꯊꯣꯜ ꯆꯜꯂꯁꯤꯗꯣ ꯄꯥꯈꯪ ꯏꯔꯥꯟꯌꯥꯏꯗ ꯄꯨꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯅꯨꯖꯥꯅ ꯊꯧꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯐꯠꯊꯕꯤꯌꯨ ꯇꯍꯥꯕꯤꯈꯤꯅꯨ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯌꯨꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯅꯥꯅꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯖꯥ ꯅꯪꯅ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯊꯧꯅꯥ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨ ꯎꯕꯗ ꯁꯅꯥꯅꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯀꯔꯤꯒꯤ ꯄꯥꯈꯪ ꯋꯥꯈꯜ ꯅꯨꯡꯅꯥꯡꯕꯅꯣ ꯅꯨꯖꯥ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤ ꯅꯪꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯖꯥ ꯑꯩꯅ ꯄꯥꯈꯪ ꯅꯪꯕꯨ ꯃꯤꯔꯥꯏꯗꯨꯅ ꯇꯝꯕ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯌꯥꯎꯗꯕ ꯑꯣꯏꯗꯨꯅ ꯂꯩꯈꯤꯒꯦ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯦ ꯃꯥꯟꯖ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯣꯏꯅ ꯎꯉꯝꯗꯕ ꯐꯪꯉꯝꯗꯕ ꯁꯦꯡꯂꯕ ꯏꯔꯤꯛꯇꯨꯅ ꯁꯣꯛꯂꯕ ꯃꯤꯀꯨꯞꯇ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯖꯒꯦ ꯈꯣꯌꯨꯝ ꯃꯥꯅ ꯈꯪꯁꯅꯨ ꯅꯪꯒꯤꯅꯦ ꯈꯟꯅ ꯍꯤꯡꯖꯔꯤꯕꯤ ꯅꯨꯖꯥꯅꯤ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯃꯤꯗꯤ ꯅꯨꯖꯥ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯍꯜꯂꯣꯏ ꯑꯁꯨꯝꯅ ꯁꯅꯥꯅꯨ ꯊꯧꯅꯥꯒꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯣꯌꯨꯝ ꯃꯄꯨ ꯄꯟꯗꯨꯅ ꯁꯔꯤ ꯋꯥꯁꯛꯈꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯄ ꯀꯧꯗꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ ꯈꯥꯝꯕꯤꯅꯕ ꯂꯩꯇ ꯆꯠꯂꯤꯕ ꯊꯪꯂꯦꯟꯅ ꯁꯅꯥꯅꯨꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯧꯔꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯅꯨ ꯃꯍꯧꯁꯥꯒꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯊꯣꯔꯛꯄ ꯇꯥꯈꯤ ꯁꯅꯥꯅꯨ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯔꯨꯝꯗꯒꯤ ꯊꯪꯂꯦꯟꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯊꯪꯂꯦꯟ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯔꯦꯗꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯀꯅꯤ ꯁꯅꯥꯅꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯀꯥꯈꯠꯂꯛꯏ
ꯃꯃꯥꯡꯗ ꯊꯣꯡꯂꯦꯟ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ! ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯅꯥꯅꯨ ꯏꯁꯤꯡꯒꯤ ꯆꯐꯨ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯔꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯊꯪꯂꯦꯅ ꯅꯪ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯀꯅꯤ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯇꯥꯟꯖꯥꯁꯤꯗ ꯉꯥꯏꯔꯛꯄ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯏ꯫ ꯁꯅꯥꯅꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯂꯥꯎꯒꯦ ꯇꯧꯕꯒ ꯃꯁꯥ ꯑꯗꯨ ꯂꯦꯡꯕ ꯆꯠꯄ ꯑꯃꯠꯇ ꯌꯥꯗꯕ ꯃꯈꯩ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯪꯂꯦꯟ ꯈꯣꯌꯨꯝ ꯑꯣꯏꯖꯔꯕꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕ ꯃꯥꯅ ꯀꯩꯒꯤꯅꯣ ꯂꯦꯡ ꯈꯣꯠꯄꯕꯨ ꯌꯥꯗ꯭ꯔꯤꯕ? ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯁꯅꯥꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯅꯧ ꯇꯅꯧꯔꯝꯕ ꯈꯨꯗꯥꯡ ꯑꯗꯣ ꯅꯨꯡꯒꯨꯝꯅ ꯀꯜꯂꯤ꯫ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯖꯤ ꯃꯤꯇꯥꯒꯨꯝꯕꯤ ꯃꯤꯁꯅꯥꯗꯨꯁꯨ ꯑꯌꯦꯛꯄ ꯁꯛꯇꯝꯒꯨꯝꯂꯤ꯫ ꯁꯅꯥꯅꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯗ꯭ꯔꯦꯗꯣ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯃꯤꯍꯨꯟꯒꯤ ꯈꯣꯡꯆꯠ ꯄꯨꯝꯕ ꯆꯞ ꯆꯞ ꯂꯦꯞꯈ꯭ꯔꯦꯗꯣ꯫ ꯊꯪꯂꯦꯟ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯆꯃꯝꯅꯔꯤꯉꯩ ꯇꯥꯂꯛꯇ ꯊꯧꯅꯥꯁꯨ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯤ꯫ ꯃꯁꯥꯅꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯕꯗ ꯁꯥꯎꯕꯅ ꯃꯩꯕꯨꯜ ꯍꯧꯔꯦꯗꯣ꯫ ꯃꯩꯒꯤ ꯆꯤꯡ ꯑꯣꯜꯂꯦꯗꯣ꯫ ꯀꯜꯂꯞ ꯇꯧꯕ ꯈꯣꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯌꯥ ꯃꯁꯥꯕꯤ ꯑꯩ ꯂꯩꯔꯤꯉꯩ ꯀꯅꯥꯅꯣ ꯅꯨꯖꯥ ꯃꯥꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯀꯦ ꯈꯜꯂꯤꯕ? ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯄꯥꯈꯪ ꯆꯥꯡ ꯌꯦꯡꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯅꯥ ꯊꯪꯂꯦꯟꯕꯨ ꯏꯟꯊꯨꯔꯨꯔꯒꯦ ꯅꯝꯍꯥꯏ ꯍꯥꯏꯅ ꯑꯉꯥꯎꯕ ꯁꯟ ꯑꯃꯒꯨꯝꯅ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯖꯔꯕꯁꯨ ꯈꯣꯡꯂꯦꯞ ꯆꯥꯍꯧꯗꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯊꯪꯂꯦꯟ ꯂꯣꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯩꯗꯣ꯫ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯊꯪꯂꯦꯟꯅ ꯑꯃꯨꯛ ꯊꯧꯅꯥꯕꯨ ꯏꯟꯊꯨꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯃꯥꯁꯨ ꯊꯧꯅꯥꯒ ꯌꯦꯡꯅꯔꯛꯄꯗ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯈ꯭ꯔꯦꯗꯣ꯫ ꯉꯩꯍꯥꯛ ꯃꯕꯥꯅꯤ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯍꯥꯡꯗꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯈꯣꯌꯨꯝ ꯅꯪꯁꯨ ꯂꯦꯞꯈꯣ, ꯇꯝꯕ ꯅꯪꯁꯨ ꯂꯦꯞꯈꯣ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯨꯛꯅꯔꯝꯕ ꯑꯅꯤ ꯑꯗꯨ ꯐꯠ ꯐꯠ ꯊꯥꯗꯣꯛꯅꯩ꯫ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯝꯕ ꯅꯪꯁꯨ ꯇꯥꯎ ꯅꯪꯒ ꯆꯥꯡꯌꯦꯡꯅꯔꯤꯕ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯈꯣꯌꯨꯝꯅꯤ꯫ ꯈꯣꯌꯨꯝ ꯅꯪꯁꯨ ꯇꯥꯎ ꯃꯄꯨ ꯑꯩꯅ ꯁꯦꯝꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯄꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕꯅꯣ? ꯋꯥꯌꯦꯜ ꯆꯩꯔꯥꯛ ꯀꯤꯗꯕ꯭ꯔꯥ? ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯅꯥꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯃꯄꯨ ꯑꯩꯅ ꯌꯥꯗꯦꯗꯣ꯫ ꯃꯁꯥꯅ ꯌꯥꯖꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯕꯗꯤ ꯄꯥꯈꯪ ꯃꯥꯁꯨ ꯆꯩꯔꯥꯛ ꯐꯪꯅꯤꯗꯣ꯫ ꯂꯩꯃꯤꯟꯅꯔꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯄꯨ ꯑꯩꯅ ꯊꯤꯡꯒꯅꯤ꯫ ꯑꯋꯥꯕꯗꯣ ꯄꯥꯈꯪ ꯃꯥꯁꯨ ꯈꯪꯍꯟꯒꯅꯤꯗꯣ꯫ ꯃꯄꯨ ꯑꯩꯒꯤ ꯌꯥꯊꯪꯅꯤꯍꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯪꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯦꯞꯂꯝꯗ ꯅꯣꯡꯗꯣꯜꯊꯛꯇ ꯄꯥꯏꯈꯠꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯅꯥ ꯏꯉꯛ ꯉꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯁꯥꯅꯧꯅ ꯊꯋꯥꯏ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ꯫ ꯋꯥꯁꯛ ꯆꯦꯠꯄꯤ ꯊꯃꯣꯏ ꯆꯦꯠꯅ ꯄꯥꯈꯪ ꯃꯥꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯨ ꯈꯪꯂꯦꯗꯣ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯃꯨꯔꯇꯤꯒꯨꯝ ꯂꯩꯔꯤꯕꯗꯣ ꯃꯁꯥꯅꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯀꯞꯆꯩꯗꯣ꯫ ꯅꯨꯖꯥ ꯅꯍꯥꯛꯅ ꯄꯥꯈꯪ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯄꯥꯈꯪ ꯑꯩꯗꯤ ꯉꯥꯎꯆꯠꯅꯔꯅꯤ꯫ ꯅꯨꯖꯥ ꯅꯪꯕꯨ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯉꯝꯂꯣꯏꯗꯣ꯫ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗ꯫ ꯅꯁꯥꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯁꯅꯥꯅꯨꯒꯤ ꯃꯊꯛꯇ ꯅꯛꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ꯫ ꯁꯅꯥꯅꯨꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯗ ꯊꯧꯅꯥ ꯈꯥꯝꯕ ꯉꯝꯗ ꯊꯤꯡꯕ ꯌꯥꯗ꯭ꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯆꯦꯜꯒꯨꯝ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯅꯨꯖꯥ ꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯦꯗꯣ꯫ ꯃꯄꯨ ꯃꯥꯁꯨ ꯇꯝꯕꯒꯤ ꯃꯇꯧꯗꯣ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦꯗꯣ꯫ ꯅꯤꯡꯉꯣꯜ ꯃꯥꯅ ꯅꯤꯈꯤꯕ ꯕꯣꯔ ꯑꯗꯨꯃꯛ ꯄꯤꯈꯤꯕꯅ꯫ ꯊꯧꯅꯥꯅ ꯁꯅꯥꯅꯨꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯈꯤ꯫ ꯈꯪꯍꯧꯗ ꯈꯨꯠꯁꯥ ꯑꯃꯅ ꯊꯦꯡꯂꯛꯄꯗ ꯊꯧꯅꯥ ꯃꯃꯤꯠꯇꯨ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯛꯈꯤ꯫ ꯁꯅꯥꯅꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯃꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯂꯝꯃꯤ꯫ ꯊꯧꯅꯥ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯊꯧꯅꯥꯅ ꯏꯉꯛ ꯉꯛꯅ ꯃꯇꯧ ꯀꯔꯝꯅ? ꯄꯥꯈꯪ ꯅꯪꯒꯤ ꯁꯦꯡꯂꯕ ꯂꯥꯏꯖ ꯏꯔꯤꯛꯅ ꯈꯤꯛꯂꯛꯂꯕꯗ ꯀꯔꯤꯒꯤ ꯅꯨꯖꯥ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯒꯅꯤ? ꯅꯨꯖꯥ ꯌꯋꯥ ꯁꯦꯡꯕꯤꯌꯨꯗꯣ ꯄꯥꯈꯪ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯊꯧꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯇꯣꯏꯅ ꯎꯉꯝꯗꯕ ꯐꯪꯉꯝꯗꯕ
ꯄꯣꯠꯁꯛꯇꯤ ꯄꯥꯈꯪ ꯅꯪꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯅꯤ꯫ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯅ ꯅꯨꯖꯥ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯈꯨꯗꯝꯅꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯤꯅ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯦꯡꯂꯕ ꯂꯥꯏꯖ ꯏꯔꯤꯛ ꯃꯐꯝ ꯀꯩꯗꯁꯨ ꯐꯪꯂꯔꯣꯏ꯫ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯨꯖꯥ ꯈꯨꯗꯤꯡꯃꯛꯅ ꯄꯥꯈꯪ ꯀꯅꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯑꯃꯛꯄ ꯂꯩꯇ ꯃꯤꯅꯝꯕ ꯌꯥꯎꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯕ ꯃꯇꯝꯗ ꯅꯨꯖꯥ ꯑꯗꯨꯕꯨ ꯄꯥꯈꯪ ꯃꯍꯥꯛꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯈꯪꯕ ꯑꯣꯏꯔꯁꯅꯨ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯧꯅꯥ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯁꯅꯥꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯅꯨꯖꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯏꯪꯅ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕꯒꯤ ꯃꯇꯧꯒꯨꯝ ꯈꯣꯟꯊꯥꯡ ꯏꯪꯅ ꯆꯠꯂꯁꯤꯗꯣ ꯄꯥꯈꯪ ꯑꯩꯒꯤ ꯏꯔꯥꯟꯌꯥꯏꯗ, ꯅꯨꯖꯥ ꯑꯣꯏꯕꯤ ꯂꯩꯃ ꯃꯤꯡꯊꯣꯜ ꯑꯣꯜꯂꯁꯤ, ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯤꯔꯅꯨꯗꯣ, ꯄꯥꯈꯪ ꯑꯩꯅ ꯈꯥꯖꯔꯒꯦꯗꯣ ꯁꯝꯕꯜꯗꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯅꯨꯖꯥ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ, ꯌꯥꯕꯤꯔꯣꯗꯣ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯄꯨꯟꯁꯤꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ, ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯗꯣ, ꯄꯤꯕꯤꯔꯣ ꯄꯥꯈꯪ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯃꯤꯡꯂꯦꯟ, ꯆꯟꯖꯔꯒꯦꯗꯣ ꯂꯩꯃ ꯃꯤꯡꯊꯣꯜ, ꯆꯤꯡꯅꯕ ꯂꯩꯇ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯧꯅꯥ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯁꯅꯥꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯥꯈꯪ ꯃꯔꯥꯟꯌꯥꯏꯗ ꯄꯨꯈꯤꯗꯣ, ꯂꯩꯃ ꯃꯤꯡꯊꯣꯜ ꯑꯣꯟꯈꯤꯗꯣ ꯁꯅꯥꯅꯨꯁꯨ꯫ ꯑꯁꯨꯝꯅ ꯊꯧꯅꯥꯒ ꯁꯅꯥꯅꯨꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯊꯪ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫